kanglada ngasi arambai tengol gi member yang kai mangaga MLA contractorate MP aniga unanaba sem sakre kangla amasung masigi akoi beda khulai paiba lanmi thamnadanaba nakal animak ni yanakre Manipur thokli bakang ku irang amasung masigi makha tarakpada maitai sing punsinabag loinana apun wari mama lounanabagi pandamda arambai tengolna Manipur Legislative Assembly gi member MLA contractorate amasung Rajya Sabha Lok Sabha MP ani kanglada hayeng laknaba khanghan khiba matung ina nakal animak unanaba sem saba loinakre Thajaba yaba mafam dagi phangba pauna hai arambai tengol gi maikei dagi MLA sing amasung MP sing kanglada laknanaba chebau pibagi thabak loikre masigi sumathakta karigumba thawdo wathuk ama hekta thoglakpada mayong yananabagi damak arambai tengol gi unit khudingmak mobile team khudingmak su ngasi ahing dagi sem saduna leinanaba khangan kre arambai tengol AT dagi phangba pauna hai hayeng ayuk pung 10 tabu matam dagi house ki members sing kanglada lakani makhoi bu unanabagi damak arambai tengol gi unit pumnamaki commander yang khai manga mobile team gi commander su sem sabaloi kre arambai tengol gi mihut kangbu adu korongan ba khumana luchingani amasung makhoi gi unit yang khai manga gi commander singna mating pangani pausin hai chief minister nongthomba biren amasung mahaki mapang singasi ayuk sana konungda lakhi mafamduda ningthau leisem sana jawba korongan ba khuman yauna arambai tengol gi luchingba kaya ga unaduna wari sanaki ba aduda chief minister nongthomba birena hayengi mifam masi yawning ba MLA sing yawsanu yawning daba yawdasanu tawudadi kangla manungda changbada natraga masigi akoibada khulai paiba lanmi amata thamnagum si haina hawdorakhi chief minister gi wafam adu arambai tengol gi kangboni yakhre maramaduna khulai paiba arambai tengol gi miyoi amata kangla manungda changloi amasung masigi akoibada leiroi khulai paiba arambai tengol gi team singti tedim ground thau ground amasung imphal gi akoibada leiba mi punba yaba lampak singda pullaga leigani hairi MLA singi maikai dagi su kangla manungda makhoi gi escort natraga PSO amata pusiloi sumnatagi driver amamong khakka loinena makhoi gi gari singadu changani aduga arambai tengol gi unit singa punna wari sanaduna maitai singi oibo warep ama launana bu honagani MLA sing hayeng ayuk pung 10 da laknagadaba madugi mangoinena ayuki pung 9 tabadagi kangla manungda punba haugani Union Home Minister na tharakpa akhanaba miyoi ahumgi team aduna su kangla manungda arambai na kaubada MLA sing satpa thingnanaba thawrang amata tawroi haina khanghalamki tawbutadi khulai pairaga tawningba tawbagi mawongda chatpadudi tawganu hairami amaromda kanglagi nongpok thangba sanathong kha thangba sanathong amasung awang thangba sanathongda lanmigi kesper gari mayam ama paisinduna thamba unaki masigi sumathakta nahan makai amukta udaba medium machine gun MMG amasung 81 motor cell na chingba afaba makhalge khusu khulai singsu kanglagi sanathong mayada lanmina khilaga thamba uki police RAF ki personnel mayam amasu kanglagi sanathong mayada deploy tawbana hayeng asi karam thoglagaba haina miyam gi thamoida wahang hangnaki adumakpo namidang athengbadadi lanmi singadu kanglagi gate gi lokthokhi Congress ki MLA amana pause sida hai Congress ki team hayeng kanglada arambai tengol gi kangbu unaba chatkani mamangda youth of Manipur na kaubada Delhi da chaluba leibana handaki sida arambai na kaubada su chaloi dabagi maram leite masigi sumathakta Congress ki MLA singdi houjik mapangal yamna sole leibak asigi democracy amsung Manipur kanba haibasi Congress ki MLA manga khagi khutta leite masidi BJP ki matik mayai gi makhada leibani Congress ti chumna sum sataba yadabagi chatka dawri bani BJP ki MLA amana pause sid hai mahak suksoi soidana hayeng AT ki member singa unanaba kanglada chatkani maitai singna mapangal sontharak pamasung machoi tarakpagi phibam masida platform amata da punna phaminaraga punna warep longina bamasung punna chatminabagi tangai fadaba leibana arambai tengol na kaubada mahak masamaksu chatnanaba sem sabani Maragasida BJP ki national spokesperson Sambit Patra su sana konungda laktuna arambai tengol gi lusingba singamasung ningthauga punna phaminaduna wari sanaki wari sanaba aduda housing oriba status gi law and order gi phibam amasung arambai tengol na pamliba singadu karino haiba mayek sengna thamki panba yabadi arambai tengol na demand tawriba singadudi kumja lising ma chama panyankai mathoida base year orega status da athubada NRC chanahanba loinana NRC na chandaba singadu puthokhiba kuki lalobu singa lainere basu lokthokpaga loinana makhogi mathakta action lokhatpa Myanmar dagi lanjalakle basingasi Mizoram da oina punna thamkina ba thabak paikhatpa border fencing tawba Assam Rifles ki jurisdiction manungda popi thabade action amata lokhatrabanina Assam Rifles ki mahutta matuk chaba atopa force amana sindokpa amadi kuki illegal immigrant singbu ST list gi lokthokpa hairiba sing asini